Meitei singi oina yamna maru oiba mafam ama oiriba thangjing amasung Koubru asi ngasibo kada phangdana leiriba asi mafam adu chatuna khogi lai kromba khogi thoni tawjabagi khudongchaba phangdabasi oza kamaina yengbe yai akhoi senglaba laifam leina susu India ki leiriba security force ngasina matik sana ngapirikanda amarnath yatra soidana chaliba adugumna akhoi su sinbiba mathou tadabra oza kamaina ngi masi matangse nam koires je khoina mayam khadaraga dum lakhiba Meitei singidi khoi khwaidagi pai pu singi horapam ama oiribani haidana hainariba thajanariba khoi asengba mafamse khoi Koubru jini aduga Thangjing sina khoi aukiba miron kayagi kawgraba khoi ningsingba thoktraba matamdagi hawraga khoi Meitei khunaina khoi Meitei proof sina khurummaga lakchariba moirang kanglairongi khoi tana thana yatraba sigi wari singun siga mari leinana khoi Thangjing haiba ibudol Thangjing gi laifam khubamche masi chalaga dum chahi khudingi khurumdana lakpani adu kuire chahi ahum si khoi chatpa phangtana leire masida haining di Manipur government na haiba mafam ani se Koubru amadi Thangjing hai mafam ani se yamna sacred place samoina asengba mafam amani aduna masida protect ogadamne haina historical site amoina laptana sacred site ona laptana odu protect ogadamni haibagi order lai rabani haiba government na tawkiba lapthokiba thabaktu gi matungina ekhoi ipa ipu gi haurakpham oiriba Koubru da sadaga lai khurumnagi ayabase pidanaba government na athuba matamda singadaba masi kuire masi kanu se wafam se lai si aduga masigi irang je leitrei mamang da su Koubru kabada koi kangpokpida leiriba miyoi sina athingba khara pirakpagi wafam mayamum si mamang da leiraba ana ba khoi oijeriba mafam sisu maminga atopa thonjandana khoi oiba version amada haidai khoi oiba londa thondana leiki ana suwain leiriba mayam chi yenga da athingba mayam si atuba matamda lokthok haiba si state government sigi mathauni ana governor madu sabchan to thoi full security period kanada musi mafam se ngak selaga dum thamgada bani thamaga koi kan to hande da bani sekuromani engji aksardam mandi koi ahmedabad ta terrorist attack to tuni mamang da su security period lei ahmedabad ta lei ba hoji gadinagar ki amana akano se koi aksardam mandi se sumai to dana akhoi Hindu line chatpasingi amana jatra ga saisu haigre adu da natana akhoi Krishna gi pongnafam oiriba mafam si limaga mai leina ba mafam sing se akhoi Hindu chatpasina yam phajana ngak selaga leiba mafam oigadoini adu oiribani hoji ngai ba mafam sing se da akhoi na yengba haiba mande sing se akhoi na Vrindavan da haisi madu phajana protect tawga leiri security fazana protect tawri adagi India ki maru oiba se Lal Killa hairasi akoina Red Fort and haisi masi adum protect tawri adagi Kutub Minar haisi madu adum protect tawri sumai tawdana akhanna ba security arrangement ama tawraga adum madu ngak selaga thamgadabani haibase masi akoi miyam gi wafam ni madumak thabak oina pangthoknaba kogi state government na lenga chilo panagadamani summa mayam je tawtana le maduda permanent oina kogi police ti post amom thambagi dangai phadaba leire hojiti maduda ayat apan ya pekpa leirebanina sumai tawna security force na phajana nga ga mafam du kogi oina thamgadamani makogi oijaba mafam sing khodomoina koida Christian gi Jerusalem ayati mogi Jesus Christ ko ne hariba Jerusalem sida adu chatpa matamda madu aduda thingba piba matamda Christian lining chaliba singchina kari khangani yengse ba chomalan jaw wen thokane ba madu torko matamda ali muslim jingi senga ba mafam oiriba maka da salaga lai khurma matamda haiba maka si da kai ba ete ko matam sen khanse yal munji thingena khanba matamda malemda leiba muslim lining chaliba mayam china horpam thokpani
ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯌꯥꯝꯗꯕ ꯀꯥꯡꯂꯨꯞ ꯌꯥꯝꯗꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯖꯕ ꯂꯩꯕ ꯃꯌꯥꯝ ꯃꯥꯒꯤ ꯔꯤꯂꯤꯖꯟꯁꯦ ꯐꯖꯅ ꯉꯥꯛ ꯁꯦꯟꯗꯅ ꯋꯥꯔꯜꯒꯤ ꯂꯩꯕ ꯁꯦꯀꯨꯂꯔ ꯅꯦꯁꯟꯁ ꯃꯌꯥꯝ ꯑꯃꯅ ꯁꯦꯝꯃꯛꯏꯕ ꯑꯩꯈꯣꯏ ꯋꯥꯔꯜ ꯄꯤꯁ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯑꯗꯨꯝꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯃꯥꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯇꯧꯅꯅꯕ ꯃꯐꯝꯁꯤꯡꯗ ꯑꯊꯤꯡꯕ ꯄꯤꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯌꯥꯗꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣꯗꯁꯨ ꯌꯥꯗꯕ ꯃꯥꯂꯦꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯣꯔꯦꯜꯗ ꯌꯥꯝ ꯁꯣꯛꯀꯗꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕ ꯃꯐꯝꯁꯤꯡꯁꯤꯗ ꯁꯨꯃꯥꯏꯅ ꯑꯊꯤꯡꯕ ꯄꯤꯕꯁꯦ ꯌꯥꯝꯅ ꯆꯨꯝꯗꯕ ꯋꯥꯐꯝ ꯑꯃꯅꯤ ꯑꯗꯨ ꯃꯗꯨ ꯒꯣꯔꯃꯦꯟꯅ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯀꯗꯕꯅꯤ ꯉꯔꯥꯡ ꯆꯠꯈ꯭ꯔꯤꯕ ꯃꯌꯥꯝꯅ ꯔꯦꯂꯤ ꯆꯠꯇꯅ ꯋꯥꯀꯠ ꯈꯣꯡꯆꯠ ꯃꯌꯥꯝ ꯑꯃ ꯆꯠꯂꯤꯕꯗꯨ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏ ꯑꯣꯏ ꯑꯗꯨ ꯃꯗꯨ ꯒꯣꯔꯃꯦꯟꯅ ꯃꯗꯨ ꯇꯥꯔꯀꯥꯟꯗ ꯃꯗꯨ ꯐꯖꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯃꯥꯏꯀꯩꯗꯤ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ